Hi everyone, ngasidi Eigi Enamhangi nupigi luhongbagi numit lepnabagi manggon kaba haibado adugi numitni mayam lakliba moising ahal lamansingse nondhori Bangladesh ki nondhori khuldagi lakpane nupa mayumne nusidri ang ahal oiraba mayam sina laipot ka pudina tawrise mayam ado aigi video se loibifar yengminarasi ko nungairagadi like comment tawbiramo mayam se akhoigi Enamhan hoigi yumne nupi mayumse dhamai khullana haibado mayamsu khangbasu yarungani dhamai khulda nupi mayumne nupa mayumna nondhori khulda mayam yengminarasi ko aigi video ko nuksibiduna yengbiba like comment tawbiba khudimokpusu hainingai leitana thagachari. Sina Eigi Enamhangi husband ni ningon luhongdoribasigi mapa haitare ko mayam sina ningon mamana nupa mayungi mamada haitare ko moy ngai masen ko alanabagi matang ni mayam sina aisu fajana khangde da mayam tum mayam na khara aina soiba yauragasu mayamna pangbana jana khana ngakbiu ko aina haibada soiba lanba yaurasu si ningon gi mamane Eigi Enamhan ne masakse fajana sengna yaudre mayam muji panji yengi ko luhongbagi numit lepnabagi ahal laman moy mayam phami imungda phami sina nupironggi ahal laman mayam ne dhamai khungi ahal laman haitare ko mayam loina lae imungda phame manggon kabadi yamna chawde da mayam khoi piktak adum ko ahal laman nuparonggi nupironggi yauraga adum piktakna tawbane mayam luhongba numitche manggonda ahal laman bhamon yauna moi loisanle luhongba numitchina March ki 2025 ki March ki tang 8 dana hajipot tang 10 dana luhongba haiduna lepnare mayam ado sina mabungni luhongdoriba ningondugi si ningon mabungni ko ado haji mayam ngamgi ele to si nuparongi mamani se phamise phi angobada phamalise ko tongana nuparongi mamani mayam yengminarase loibo aisu way ngang mayam hijade mayamda suloina ngamok yenba loisalae mayam imungda phamba mapana phamba singgi suloina ngamok
Haidi moina nupa mayumna porakpa laida katpa ngamokto adune hujikna cha yeli mayam Manipur daga Bangladesh gadi kitang soinarambassu yaiko hoisigadi sumaina sum tawe amok yenba loiramina mayamdasu cha mayam yeli ko adune uraga mayam tan gari kra haurisisu sina nupi mayumna haurini adu tan hauba video aisu ta haudre aisu manggon kaba nangnaba lakpada ko office ki moi thabak loisallaga lakpanina kitang thingdokre aisu anduna moi tan hauba gi video di namba ngamahudre ama jangan gini, jangan jangan. Saksi coba ya sama, jangan salah tapi. Sudah sudah. 상곰 다 꾸랑 되고나 상곰 짜이보 이때 자리 놓고 Dia tali lo. Dia tali orang kena sampai. 지가 떴네 Nasi apa dia? Dua. Sina kainane yengu mayam masak phajadra khoi namhangi machanupi sina dombini ko machanupa amaga machanupa aduna mana ahanne amna ipang bangjabane nungsidra ningolgi mapok haise mayam pingai degi mama pana chauna ba yoklaga migi mayumda mu chatkhidore nungaina leibusu oisanu ko mane makuduna macha ningoni khandana luna tobibusu oibisanu nungsidra mayam ningoli punsi se ngasidi kya phajare yang mayam hujikti kaina se borgi mamana yengba changaktoine mayam dugini phami se manggon kaba numita sumna borgi mamana yengba changnai ko se borgi Meitei gi ahalaman ni changai se yengo mayam borlongi mi ngaktane do siga phami se asina borgi mamani ko mana kaina se yenga adaidi kogi mayam siga yauraga haitare ko kaina siga dum kogi paisa ngamjaba haitare ko dum piramdine haitare damaina tawnai mayam yengminarasi ko Manipur ga bodi khara soinamba yai nungsidra yengu mayam akhoigi kaina se ningongi punsi ningongi mapok nungaina leiba oisanu ko mayam se borgi mama sisu miyam phaba male yamna ijam jamjei haitare ko nungaina leiba oisanu ko macha ningoni khanduna Nungsidra mayam ningoloibigi punsi se
Loire mayam kaina yengba aduna borgi ahal lamansin si chakrani si borgi mamani yam icham chamjabane nungsi nungaina leibo oisenu ko mayam nasu thaujan biyo Eigi Enamhagi machanupi se nungaina leibo oisenu ko loina chatnagre mayam ngasigi thauramse loisallabanina nuparonggi mi loi chatkre sina akoigi nupironggi ahal laman koi khara lehauri sitang aheure mayam loi chakre mayam aigi video se matang sida loisanjarage mathangda anauba video amu puduna lakjage nushibiduna like comment tobiramo aigi pukning thogatpiba oina yaifaminarase mayam